Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipur gi Vidhan Sabha seat ahum Wangoi Saitu amasung Singhat ki marak ki mikhal November 3 ta pangthoklagani Manipur Sarkarna lanai amadi aided school punamakna mahiroi singi thagi phi amasung oja singda pigadaba tolop ki anobo order ama thokle Kendra gi Siksa Mantraloina school sing nauna hangdokna bagi standard operating procedure thokre amasung Sarkarna hairi leibak asida COVID-19 na narambadagi phagalakpagi chang chada marphumari dasmik ahumari yaure Manipur gi Vidhan Sabha seat ahum Wangoi Saitu amasung Singhat ki marak ki mikhal November 3 ta pangthoklagani haina Bharat ki Election Commission na lauthokre seat ahum asigi mikhal Lilong amasung Wangjing ten tha Vidhan Sabha Kendra singi marak ki mikhal ga punna pangthokani marak ki mikhal asigi notification tha sigi tarom de thokani mirep chepichen bagi aroi banumina tha sigi kunni mathang numita scrutiny tawgani mirep che lokthopagi aroi banumina tha sigi kulumdoini Bhot masing November 10 da chigani Vidhan Sabha Kendra ahum asigi marak ki mikhal gi matam lauthoki bagaloina na mikhal gi model code of conduct Wangoi Vidhan Sabha Kendra manung amasung Kangpokpi amadi Churachandpur jila singda khudaktagi chatnaba haure Lilong amasung Wangjing ten tha Vidhan Sabha Kendra singi oinadi hanadagi model code of conduct Thobal jila pumbada chatnaba hokhrabani Manipur Sarkarna Raja amasung Kendra Sarkar gi nataba lanai amadi aided school punamakna mahiroi singi mapa mamadagi lawgadaba thagi phi amasung oja singda pigadaba tolop ki matangda anobo order ma thokle Commissioner Education S na thokpa order aduna hai mapa mamadagi lawgadaba thagi phi na chada kunthra aduga oja singi thagi tolop na chada yankhai oiragani School Authority ga school dugi Parents Guardians Association ga hana yana khiba leirabasu lawgadawriba thagi phi adu chada yankhaidagi heloidabani oja singi tolopna chada yankhaidagi taroidabani online natraga distance learning makha chathagadabani amasung leptana phukning thogatgadabani haina su cherol aduna hairi Kendra gi Griha Mantraloina mamang thagi kunthada thokiba chana kanglon amasung Manipur Sarkar gi Home Department na October amada thokiba chana kanglon mapung phana ingadabani haina su cherol aduna hairi Saknairaba filmmaker Aribam Syam Sarmana direction piba The Raslila of Manipur Japan da chahi ani gi pangthokpa Yamagata International Film Festival da utnaba batan tawrakle film asi Sangit Natak Academy na puthokpani aduga masigi artist singna JN Manipur Dance Academy gini film asi awangngpok Bharata akhanaba mityeng thamba special film program amagi damak khalakpani Film asi English ta subtitle tawbani amasung asangbana min yangkhani pani COVID-19 gi laichat laibana chahi sigi oina Japan chin thungbada online streaming tawgani awangpok Bharat ki program asi YIDFF disingani taramapana hena pak sana uhannaba chinbani festival asi November 3 tagi hauraga December 12 phawa chathagani Meghaloi da mi chama taramathoi ngarang nauna COVID-19 positive oirakpadagi raja asida active case masing lisingani chani taratare chure ngarang mi marphudrani pan naba pharakpadagi punna naba pharakpa masingna lising mari chamri marphudramathoi chure Assam gi Mukhyamantri Sarbananda Sonowal na hairi taruk suba close yauna Assam Accord ki close punamak thabakta pangthoknaba mahaki sarkar gi achetpa phirep lei Mukhyamantri na ngarang mahaki Vidhan Sabha Kendra Majulida lam lejadaba singda lamgi certificate yenthokhi Sri Sonowal na hai mahaki sarkarna lisingani tara tarukta sakti hekpairakpadagi lam pibagi certificate khudaktagi yenthoknaba warep lokhibani mahakna hai Assam agitation da thawai katkhaba singda ikai khumnaba utpa oina sarkarna makhoigi imung manungda lupa lakh manga gi selgi tengbang pikre aduga asokpa singdana lakh ani pikre Raja aduda chahi taruk chupna hingsa yauna chatharakhiba mitop tanthokpagi ihau adu lisinga machamapan marphumanga da Assam Accord chahi tawnaduna loisinki Sangsana handakta pass tawkhiba lawu singugi ain ahum adubu Arunachal Pradesh ki Mukhyamantri Pema Khanduna sogatkre mahakna hai ain sing asina lawmi singbu makhoigi pothoki mamal hena wangna phanghanba ngamlagani The Farmers Produce and
Trade and Commerce Promotion and Facilitation Bill lising anikun, the Farmers Empowerment and Protection Agreement of Price Assurance and Farm Services Bill lising anikun, amasung the Essential Commodities Amendment Bill lising anikun, Rashtrapati Ramnath Kovindna ayaba pibadagi ek on kre. Agriculture amasung Horticulture gi Secretary na hai Arunachal Pradesh ta marakki mi singi khuthangda pot yonba mandi system leitabana Raja adudadi ain sing asigi chaitheng leiroi lomi singi yai phathawrang singi phibam yenglaga Raja sarkarna tangai phadrabadi scheme sing aduda selgi mateng pangani haina Sri Khanduna phongdokhi tabiriba pawasi Akashbani Imphal dagini Kendra gi Shiksha Mantraloyna school sing nauna hangdokna bagi standard operating procedure thokre guideline adugi matung ina tha sigi tara manga dagi school sing tapna tamna hangdokpa hongnaba thawrang tawri thawrang asi saruk ani thokna khaidokli maduda soidana marks uphannaba amasung social distancing nga hannaba tangai phadwa thawrang punamak innaba Haksel Mantraloy gi chatna kanglon sing yauri chatna kanglon adugi ani suwa sarukna COVID-19 laichat manungda mai masing tamhanbaga mari lainaba wafam sing yauri chatna kanglon asina lockdown manungda mahiroi singbu mayumda lairik tamhalambadagi mahogsagum school ka hannaba school authorities na lokhat kadwa thabak sing mapung oina palli tambi khiba sing adudagi phangba phol yenglaga chaihi chupagi oina mapung phaba thabak thauram singi atopa calendar ama semnaba hairi compensation ses oina chaihi sida khongat khiba senpham dagi kendrana athuba matamda raija singda lupa koti kunlom yenthok ngarang GST council gi nifuni thoi suba mipam loiraba tungda sel thum mantri Nirmala Sitaramanna wafam si laukthokibani New Delhi da pawmi singda wangang bada sel thum mantri na hai asoiba leibadagi sel hantana phangkiba raija singda lisingani tara nipan gi integrated GST gi lupa koti lising kun manga su mathang chayul phawi manungda kendrana yenthok Sarkarna hairi leibak asida COVID-19 na narambadagi phagalakpagi chang chada marphumari dasmik ahumari yaure Haksel Mantraloyna hai punna naba phaba masing lak yangkai manga lising marputaruk hele naba phaba masing hengalakliba asina maram oiraga positive oiba masing hanthare haibadu utle hojik lairiba active case hasi apunba positive oiba masingi chada taramari dasmik ama khakta naire Haksel Mantraloyna hairi Kendra Sarkar amasung ICMR na COVID-19 test taunaba infrastructure yamna chauna hengat halle Twitter da thagat pawarol amada Mantraloy asina hai Bharat da nongmada sample lak tara manga yongna test tawba ngamle masina mipung khudima yamna laina COVID-19 test tawba ngamhalle Mantraloyna hai test masing yamna tawba ngamba asina nganna positive oiba masak khangdokba isolation tawba amasung COVID-19 na naraba singing tina laying bang amahle masina maram oiraga sibagi chang su hantha halle Mantraloy asina hai Bharata positive oibagi chang asi chada taragi makhada leire Civil Aviation Mantri Hardip Singh Puri na hairi nongmada plane tongduna chatpa passenger gi masing nongmajing numita lak amal ising humphunipan chanipan humpuda hengatle Twitter da thagat pawarol amada mantri na hai nongmada plane tongduna chatpa passenger masing asi tapna COVID laichat laitingai mamangda lairamba thak adu yoksilakle Bharata coronavirus handorakpadagi thingnaba Kendra Sarkarna lockdown tawkhibadagi commercial flight punamang March 15 dagi suspend tawkhibani aduga tapna May 15 dagi domestic flight sing amuk paiba horakpani adumoinama coronavirus laichat laibana international flight singdi March 16 dagi paiba leblakli aroidada maruiba paw amuk hana Manipur gi Vidhan Sabha seat ahum Wangoi Saitu amasung Singhat ki marakki mikhal November 3 ta pangthoklagani Manipur Sarkarna lanai amati aided school punamakna mahiroi singi thagi phi amasung oja singda pigadaba tolop ki anobo order ama thokle Kendra gi Shiksha Mantraloyna school sing nauna hangdokna bagi standard operating procedure thokre amasung Sarkarna hairi leibak asida COVID-19 na narambadagi phagalakpagi chang chada marphumari dasmik ahumari yaure paulo jare